ngasi ayuk phong machi phong digi maru oiba paw khara khangatcharaga ma'am da share tawjage ahanbada car ama nasik pambi da waisin bada mahairoi ahum sirei COVID-19 gi laisat marakta mahairoi manga tonglakpa I-20 car ama lambi gi matai da hoba nasik pambi ama da sapu kana thomjinduna accident thokpadi mahairoi ahum sire aduga atopa ani na soklei thaudo asing asi nungtul pung ani makhairam tarakpada Imphal East District ki Hangang Police Station na konbe Imphal ukhul lambi gi Sajiwa Jail Haijin phap maya da thokibane laikhidraba mahairoi ahum adude ayang padi mutum laikai digi teksam thoihen sei taragaturu apokpa ti pisak ayang padi lai makaithel digi G Bruce Sharma sei taraga nipan apokpa G Santosh Sharma amadi Khurai thangjam laikai digi B Nelson Sharma sei taraga nipan apokpa B Nilchandrane sokpadagi aruba phibam da Jenims Hospital laikat nariba mahairoi nupamasa ani aduna soibam laikai ahongai digi phijam Ronil sei taraga nipan apokpa PH Ramananda amasum Bamon laikai digi G Debson Sharma sei taraga nipan apokpa G Bagatne laikhidraba amasum soktuna laikat nariba mahairoi manga adu gari da laiba Messi Explorer Academy amasum Palace Compound da laiba Pioneer Academy da class 11 tamliba mahairoi ngaktane Paugi source amana hai mahairoi manga ado angang ba masugi I-20 car MN06LA 9467 amada tonglaga lamnong tamna thorki sapu kana thomjin khibana maram oiraduna car adu sathina akai atoi thoklei atek akai maraktigi makhoi manga manak nakpada leramba miyoi singna lauthokhi tungda makhoi Jenims Hospital pukhatuna lekatnaki adubu makhoi ahungi punsidi kanmangam khide amaromda thaudo aduga mari lainana thaudo aduga mari lainana Hangang Police Station case ama lakhotpaga loinana laikhidraba mahairoi nupamasa ahungi haksang postmortem examination gi dama Jenims ki mokra thamkra hen spokesation ma khatarakli atop maru oiba paw amanamo mi million chani go humdrana sarai henba mayok narakhibaga UN na billionaire singda tengbang binaba haijakre World Food Program dagi malem gi miyoi million kuntra romna tengbang phangdaba tarabadi sibagi khodong thiba mayok naragadabana aikoi bukan bada mateng pangnaba UN Food Chief David Beasley malem gi senjaw kwaiba billionaire singda ngarang tengbang binaba haijakre malem gi oina mi million chani go humdra rom chara henbagi phibam da lakle amasum World Food Program na sei asida mi million chama kuntra ga nipanda tengbang piba ngambagi asa tawri haina UN Security Council da David Beasley na haiki aikhoina World Food Program gi mating phangdrabdi siragadaba miyoi million kuntra asi sahi ama pijanabagi damak aikhogi dollar billion 4.9 mathau tai haina Beasley na haiki hauzik malemda punna dollar trillion nipan oigedaba billion lishingani romlai aduga pandemic asigi manungda makhoi kaya marumna billion kya tanchinki haina mahna phungdokhi aihakna sen tanba ngamba miyoi sing adugi mayokta laite adobo miyoiba khunaina aikhogi punsida aikhoina amukta ukhidriba khwaidigi sawbu wathok ama mayok nari haina hanagi South Carolina governor aduna haiki United States anauba COVID-19 virus pandemic sandorakiba matungdagi America gi billionaire singi apunba maran matum asi sada taramapan natragana trillion tangkhai ama khangen hengalakre masi Institute of Policy Study IPS na June thara phongba report amada yauri US state khrada lockdown sing hokiba matam March taraga nipandagi sayol taraga mathoida Amazon.com in founder Jeff Bezos na mahaki apunba maran matum dollar billion 36.2 rom hengalakhi aduga Facebook in CEO Mark Zuckerberg maran matumsu dollar billion 30.1 rom hengalakhi Tesla in chief executive Elon Musk ki maran matumsu dollar billion 14.1 hengalakhi malem gi itihas ta masigi akhanaba matam asida makhutta karimata leiba miyoi sing asida mateng piba haibisi maral matum khwaidigi henna lairabasingna chongthoraklagadaba matam adune malem asina haujingma nakhoigi mateng mathau tari amasum asumba adu tawbang matam oire haina World Food Program gi chief David Beasley na haikena spokesman makhatarakli atopa paw amanamo election ga mari lainana SOP thapak lakhotnaba mari lainaba authority da sinargani COVID-19 gi unlock 4 gi sana kanun sing ama lakthokhtuna hana thamlamba thinglamba athingba khudingmak lakthokhtuna COVID-19 na soktraba mafam amagum laingak na tumina laisin bhaibisi tungna aphaba phal oiragloi haina People Task Force for COVID-19 serol amana hairi serol asina makha tarak libadi COVID-19 ga mari lainana thamba SOP sing advisory sing asigi chapchaba sana kanun sing sembada amadi sana hanbada saruk yare minister phauba SOP thugairi Assembly constituency kharagi by election gi firal singkhatpada miyoi amata
SOP ngaktri akaknaba mi masing laitana mi puningba sangda mi pulli election campaign singda masak nairaba minister sing yauna satli hiram asigi matangna people task force na thamlagliba wafamdi hauji oiriba COVID-19 gi pandemic marak asida COVID-19 gi semriba SOP sing advisory sing thugairasu karigumba khongthang amata SOP thugairiba singi mathakte action lokhatrabanina election ga mari leinana tonganba SOP ama lairabra haiba asine Maramaduna people task force nasu election ga mari lainana SOP thugai bisingi mathakta chapchaba thabak sing disaster management act ki matungina paikhatpam thokpa paikhatnaba lengak ya mari lainaba authority singda sinaragani haina su association makatarakli to papaw manamu nongmai ba na suramba condemn tarakli masa khangdaba khulai paiba mi ani laklaga Imphal East district ki Sagol Mang police station ki manung sanba tiger camp da leiba khundrakpam 1/30 booth level committee BJP ki president Nongmaithem Sana Zawbagi yumda laklaga bank fair tawbugo lona nongmai gi batna surambabu khundrakpam BJP mandal na kan yaningda ba phungdorakli ngasi khundrakpam BJP gi mandal gi president Asem Dev Kumar na phungdorakpada thasi gi 13 ki numidang pung 8 tabada nongmai masa amadi asobo paiba mi ani laklaga khundrakpam AC gi manung tiger camp da leiba Thonauzam Manitombagi Masanupi ama Khaidok Khaijin amadi Phadok Phajin tawbagi matangda laikai edu da leiba khundrakpam booth level committee 1/30 BJP ki president Nongmaithem Sana Zawbagi yumna changjafam pirami haibigi matangda ma ki kokta nongmai namlaga nongmai ani gi batna surambadagi shoklei shokpa aduna maram oiraga koki mafam anida test tawkhe sakangdaba sing aduna Satlamdaida Sana Zawbagi yumgi konthongda nongmai round amasu bank fair taramduna kihelamba thawong adubu khundrakpam BJP ki mandal na kan yaningdaba phungdorakli thawdo adura sienariba mi ani adu mari leinaba authority na pharaga misam miyamda aki tujungba pokalamba adu gari maramgi chatharambano haiba adu miyamna sengdokpira u loinana asigumba thawong asi makhatana lamdam asida amuk hanna tawbiganu hana association makhatarakli loisilakpada maru oiba pawng khatanga miyamda share tawjaramge loina bida positive oire haijilamlaga July thadagi thiba khanglakidaba nupa ama atopa nupi amaga laiminarambadagi fare fazari yamna pawsi miyam share tawjarake loina bida COVID-19 positive oire yumda halakpa khudong chadre hairamlaga July thadagi thiba khanglakidaba chai 19 rom suraba nupa ama mahaki nungsinajaba atopa nupi amaga laiminarambadagi police na fare hairi thawdo asi Maharashtra gi manung chanba Nabi Mumbai da thokibane nupa asi haukiba July thadagi maki nupi da COVID-19 positive oire hairamlaga mangna thiba khanglakidabane hiram asiga mari lainana mahaki nupi na Mumbai police da complaint ama thangalakla matung nupa asi Mumbai police na thiba humbagi thabak chathaduna lakhibane hairi nupa asi satlipa tha asigi sachat taraga mangada atopa nupi ama laiminaramadagi Mumbai police na phaba ngamkhibane hairi thawdo asigi matangda Mumbai police ki ACP Banjak Batters na phungdorakpada haukiba July thagi sachat kungamari da nupa asina mahaki nupi da phone taroklaba matung ma COVID-19 test tawbuda positive oire maram aduna mahak amuk hana hingningdre haina hairamlaga phone muthatkibani hairi masigi matungda mahaki nupi na phone tawbuda su satkidre hairi nupi asina mahaki mapa nupara thawdo adugi matangda marik sumba pawdum tamlaba matung nupa adugi mawong mataw adu singnabadagi Mumbai police da mi mangkibagi complaint ama tawrakhibane police na nupa asigi khungul lirakpada Mumbai gi manung chanba Basi sector gi lambi amada nupa asigi bite money bag yauna polam khara phangba ngamkhibane masigi matung ina CCTV footage amadi maki phone tracking tawbuda nupa asi indoor da leire haiba khangbadagi mafam aduda changsilubuda atopunung sinajaba nupi ama laiminarambadagi phaba ngamkhibane hansu pauksi esina makhatana phungdorole dugi mayam ngasigi pauksing matang senu sinjarage nungthindamu update pijarake thank you